Makatarakpada, ngarangsu Jiribamgi Lakoi Pungda Laiba Yum Amada Landarakre. Ingna Chikna Laijaramba Jiribam District asida Kuki terrorist-singna Landaraktuna Mishimina Amadi Lanjena Duna ngasi fawa lairi. Ngarangsu Mongbung Maitai Khulda KUKISINGNA Nongmai bom kaya kapsilaki. Maduda khul ngakpasinga handuna nongmai kapnaki madugi matung ngarang numidang pung mapalom taba adwaida. Borobekra subdivision gi manung chana laiba Laikoi Pung Madupur haiba Kulasida Laiba Haubizam Sur Humpu Apokpa Laikidraba H Manigi Inkolda Bom Ama Pokai Handuna Attack Twrakli KUKISINGNA attack aduda Yumthong Thongnaugi Saruk Kharada Amangata Thoki Adubu Mioi Amata So Apan Yaubagi Paudi Leite Nakalamaromda Jiribam District Asimaki Jiri Tipai Muklambi Asigi Bungtang Khulda Kuki terrorist sing Tholaktuna Lambi da Cheliba Gari Singda Maitai Yaubra Haina check Tobagi Thabakana Chathabadagi Maitai Sing Jetty Rota Chatnadre Haina Presna Phangba Thazaba Yaba Pau Amana Hairi Khatarakpa update ta Masing Yamlaba Mahiroi Singna Governor Gate Mamangda Famjinduna Kongjang Sangsinkre Governor Unaduna Demand Taruk Yauba Davi Sing Pungkun Marigi Manungda Thabakto Onthokna Bataksinkre Lamdam masida thokliba tha tara taruk henjil laglaba irang asigi waroisin pura u haiba yauna tongan badabi sing tanduna ngasi lamdam masigi mahiroi singna khongjang changsinkre mahiroi singna ngasi Manipur gi governor gi gate mamangda thomjinduna khongjang changsinki loinana governor unaduna makhoi gi davi kaya pisin ge haijaki Maduda governor unabagi matampi dabadagi mahiroi singna irang horaktuna governor gi gate tamna nung amadi atai potlam kaya langshinduna akan makhongjang changsinki Maduda irang adu lakshinaba hotnabada police amadi CRPF ki kangbuna tear gas ki cell sing kapsinki mahiroi singa police ka akan mamongda muknaki thaudo aduda mahiroi nupi taragi mathakta soktuna rims yauna tongan ba hospital sing da laikanaki Masigi matungda mahiroi singna makhatana governor unaduna makhoi gi dabi sing khusinnana bahaijarakpadagi governor unabagi matam pirakpadagi mahiroi singi maraktagi luchingba tara khangatuna governor ga unaduna demand taruk yawba wafam sing thabakta pangthokna bataksinki ngasi numit yungba matung pung 12 makhai dagi nungthil pung ama fawba governor ga mahiroi singa mihut tara aduga unaduna mahiroi singi demand taruk governor da pisilladuna athuba matamda thabakta pangthokna bataksinki mahiroi singna governor da pisinkiba demand aduda yauribadi Unified Command gi chairman gi fam Kuldip tagi lauthoklaga chief minister da sinagadabani Kuldip na Unified Command gi chairman gi fam purakpadagi Manipur miyam ngak senaba paikhatpam thokpa thabak paikhatte haiba wafam su governor gi mafamda thamki loinana Manipur da lairiba Central Force sing lauthokhraba atoba force sing na mohut sinbiu kuki terrorist singbu asanba misal sizinaduna micham miyam marakta kapsenduna landarakli basi kilometer kun muk sanana chatpa misalni governor amadi Manipur miyam punna safe oide maram aduna lokhatpa yaba thabak sing pung kun marigi manungda thabak oina pangthoknaba su governor gi mafamda taksin ki hairi mahiroi singa governor ga unaba aduda governor gi maikaidagi su DGP na chingba kauduna law and order amadi miyam gi punsi ngak senbagi matangda wari sanare paikhatpa yaba thabak sing athuba matamda paikhatkani haibagi thajaba piraki adubu mahiroi singi demand asi pung kun marigi manungda thabak oina pangthoktaba tarabadi Manipur da lairiba school college punmamak thingjillaba Manipur lenga ki mayokta akanba khongjang changsingani khongjang asigi mayokta Manipur State Force amadi Central Force na ka henba thabak amata tawba yaroi haiba wafam su governor ga unaba aduda yawkiba Imphal College ki mahiroi mayengbam Santos na paumi singda phongdokhi makha tarakpa update da Sugnu gi mafam kayada Kuki Millitantsingna bom amadi nongmai kapsilaktuna akanba mawongda landasilakre Kuki Millitantsingna khulengduna lairiba Manipur gi chingi saruk kayadagi tampaki maitai khul kayada nongmai amadi bom kapsinduna landasilakpagi manung channa ngarang ahingsu Sugnu gi tongan ba mafam ahumda bom amadi nongmai kapsinduna landasilakre nganang numidang pung 10 makhairom taba matamda Churachandpur district ki manung channa Laloifai amadi Dongyang Kuki khuldagi thangnana lairiba Kakching district ki Sugnu gi mafam ahumda bom amasung nongmai kapsinduna akanba mawongda landarakre hairi Sugnu da lairiba khunja kayana pauche asida phongdoropagi matung innadi ngarang numidang pung 9 dagi hauna Kuki Millitantsingna ahanba oina nongmai round khara kapsilaki masigi matungda Sugnu gi khulgi IB manak Sugnu makha lekai amadi mamang lekai da bom mari Kuki Millitantsingna kapsilaki bom sing adu loinama pokhaiki adubu laibak fabadagi asoapan amata yawkide Kuki Millitantsingna aduna Manipur River gi nongchup thangbada maitai singna lairiba kumbi kendra gi napat amadi tangjeng ahalup khulda
ꯍꯦꯛ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯁꯉꯥꯏꯀꯣꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯂꯩꯁꯪ ꯁꯣꯡꯒꯦꯜ ꯑꯃꯗꯤ ꯁꯨꯒꯨꯅꯨ ꯃꯅꯤꯡ ꯃꯅꯤꯄꯨꯔ ꯇꯨꯔꯦꯜ ꯋꯥꯡꯃꯗ ꯂꯩꯕ ꯂꯥꯂꯣꯏꯐꯥꯏ ꯑꯃꯗꯤ ꯅꯣꯡꯌꯥꯏꯔꯣꯝꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯁꯛꯇꯤ ꯂꯩꯔꯕ ꯕꯣꯝ ꯌꯥꯎꯅ ꯅꯣꯡꯃꯩ ꯀꯌꯥ ꯀꯥꯞꯁꯤꯜꯂꯛꯈꯤ ꯍꯥꯏꯔꯤ꯫ ꯃꯗꯨꯗ ꯈꯨꯜ ꯉꯥꯛꯄꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯈꯤ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕ ꯑꯗꯨ ꯃꯅꯤꯄꯨꯔ ꯔꯤꯚꯔꯒꯤ ꯃꯄꯥꯟ ꯅꯛꯅ ꯈꯨꯟꯗꯥꯔꯤꯕ ꯁꯨꯒꯨꯅꯨ ꯀꯦꯟꯗ꯭ꯔꯒꯤ ꯇꯥꯡꯖꯦꯡꯒꯤ ꯁꯔꯨꯛꯇ ꯌꯥꯝꯅ ꯀꯟꯕ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯨꯒꯨꯅꯨ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯅ ꯆꯪꯁꯤꯟꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯗꯤ ꯑꯁꯣꯛ ꯑꯅꯥ ꯂꯩꯕ ꯀꯌꯥ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯄꯨꯊꯣꯛꯈꯤ꯫ ꯈꯨꯠꯊꯣꯛꯅꯈꯤꯕ ꯑꯗꯨ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9:30 ꯐꯥꯎꯕ ꯆꯠꯊꯈꯤ꯫ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤꯕ ꯑꯗꯨꯗ ꯑꯁꯣꯛ ꯑꯄꯟ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯕꯒꯤ ꯄꯥꯎꯗꯤ ꯂꯩꯇꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯇꯥꯡꯖꯦꯡꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯁꯨ ꯇꯥꯡꯖꯦꯡꯗ ꯄꯣꯈꯥꯏꯍꯧꯗ꯭ꯔꯕ ꯕꯣꯝ ꯑꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯁꯨꯒꯨꯅꯨꯗ ꯉꯔꯥꯡ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯗꯣꯡꯌꯥꯡ ꯑꯃꯗꯤ ꯂꯥꯂꯣꯏꯐꯥꯏꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯁꯨꯒꯨꯅꯨꯔꯣꯝꯗꯒꯤꯁꯨ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯈꯨꯠ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯈꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯁꯨꯒꯨꯅꯨꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯊꯣꯝꯖꯤꯟꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯑꯗꯨꯕꯨ ꯁꯨꯒꯨꯅꯨ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯃꯥꯡ ꯊꯪꯕ ꯆꯤꯡꯒꯤ ꯆꯤꯡꯈꯣꯡꯗ ꯂꯩꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨ ꯑꯗꯨꯗꯤ ꯈꯨꯜꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯀꯦꯝꯞꯒꯤ ꯒꯦꯠꯃꯛꯇꯗ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯛꯇꯅ ꯐꯝꯖꯤꯟꯗꯨꯅ ꯊꯣꯛꯍꯟꯗꯅ ꯊꯝꯂꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯞꯗꯦꯠꯇ ꯁꯤꯑꯥꯔꯄꯤꯑꯦꯐꯀꯤ ꯀꯦꯝꯞꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8 ꯇꯥꯔꯛꯄ ꯃꯇꯝꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯇꯤꯗꯤꯝ ꯂꯝꯕꯤꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯃꯗꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀ ꯇꯥꯏꯅꯐꯝ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯊꯥꯡꯕꯨꯡꯈꯨꯜꯒꯤ UGV ꯁ꯭ꯀꯨꯜ ꯃꯅꯥꯛꯇ ꯂꯩꯕ 36 ꯁꯨꯕ ꯁꯦꯟꯇ꯭ꯔꯦꯜ ꯔꯤꯖꯥꯔꯚ ꯄꯨꯂꯤꯁ ꯐꯣꯔꯁ (ꯁꯤꯑꯥꯔꯄꯤꯑꯦꯐ)ꯀꯤ ꯆꯥꯔꯂꯤ ꯀꯝꯄꯦꯅꯤꯗ ꯕꯣꯝ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈ꯭ꯔꯦ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯁꯤꯑꯥꯔꯄꯤꯑꯦꯐꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥꯃꯔꯨꯝ ꯀꯥꯞꯈꯤ꯫ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯁꯨ ꯊꯧꯗꯣꯛ ꯊꯣꯛꯄ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯈꯤ꯫ ꯂꯣꯏꯅꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯈꯨꯠ ꯊꯣꯛꯅꯈꯤꯕ ꯑꯗꯨꯗ ꯃꯤꯁꯤ ꯃꯤꯅꯥ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤꯗꯦ ꯍꯥꯏꯔꯤ꯫